Thayna yamna ngalingay matamda apikpa khungang amakhakta yamna luna tinajabi leisabi anikhak leirami. Makhoi anige mamingna Chanu amadi inunganbi haina kaurami. Makhoi ani ase asuki matik yamna luna tinajarami. Pisak piklingaidagi leisa mapung pharaklaba phauba asida makhoi anigi mariti tatnaramde aduma luna tinajai. Adubu makhoi ani asi luna tinajarabaso makhoi gi lamchat sajat adudi yamna khetnarami. Inunganbidi lairaba imungda pokbi ningol oibana lamchat sajat yamna phajai. Ahal lamandasu thaksi khasi yamna naina bebar leiba angang ama oirami. Ngangba sakpasu bebar leina kholai khonda nungsina ngangba tawrami. Aduga masigi ona tainabada Chanu hoigi imungdi thoina hena wabasu natte aduga thoina nungaibasu natte. Adubu lau ingkholdi marang kaina leijaba oibana chaba thakpade adumak wacharamde. Mama mapana ke thokna yoglakpasu oibana Chanu nupi ama oijarabasu ingja tapjade sau lauduna tale. Mahakti irang sagatpa irang tauduna miga khatnabada tandaba nupine. Aduga ahal lamandasu asuki matik usit thawairamde. Nongma makhoi ani ase thabak ama chatlubadagi halakpada mi tinba kaitheladu landuna laklame. Matam maduda makhoi anidu uraga lekaigi miwa ngangnabe maungna ha kharana asumna makhoi masel wari sanarame. Yenguni he noibo asidagi leisabi ani se kamaina butinaribano khangde onthoknasu haina tinadro makhoi gi lamchat sajat asiga yengnarurabadi makhoi ani ase ngaihak leitana khatnaramadabani. Adubune moi ani sidi onthokna buluna tinakre tawrise. Hoi haigumbadana kamaina butinaribano khangde inunganbi sidi onthokna nungsikraba angangni lamchat saja thaugalon bebana marol ama phajariba aduga masigi Chanu haibi nupi macha asimadine pura beragi leisabini wangang sangangna marol ama thoiriba mama mapana warak wayel thungdaba macha masuni masak matau phajariba siga hairurabadine ingna tapna lemna leirabadi nungsigadaba nupi machani adu magi mawong matau asina mahak ase mi kanamtana nungsi handabani o adubudine iche mama mapana naitom pokjabini do haina kena mongna yolukpa adunani aduga moigi mama mapa adusu hojikti makhoina adu kehankhiba aduna makhoigi mathakta phauba araga netledana hojikti nungbu nungaibideda aidi mama ahal oirabi adunaga imungi chakthongpoksu loina tawriba ma sune macha nupi asigi mawong asida onsinagadaba talaba janida hoine masigi leisabi ase mama adudaga yamna thina ngangchaidenaga tawe hainaine ado aikhoidi imina ikhongna ujabadi natedo mina sum hainabadagi tabani mina hainaba haibasitabu karigumba kharadi adumak leiramladabani nuksi sutana ne una lenghaide haiba amasu leibani tawrisi yengune masigi Chanu haibise magi wari sanare haibasi khanglabra kainu mamitse aikhoida phaina yenga ise yengu karibu maligaba magi mit yengase pura hingcha ko chabigi mit yengni ase haiduna makhoi mayam adu Chanu da munna yengduna leirame. Chanu so makhoi mayamna sanariba wari adu mahakini haiba adu khangladuna yamna saunninglame. Aduna machinda so asumna murum solame. Masigi mau apaibi hendok pisingse aigi miwaga ngangnabasu sari pai ngasidi noi migi miwa yamna ngangnaninglabadine nachin singado aina loina thugaibigeba. Kaino Chanu nangna haiduba asidagi mausingsina aikhoidabu kari hairaage mi chumna wari sanajaba oirangani ko nangi hongnabi mathong marang khangdana mingoda chongchilaga khatnabado amuk tawrunu ko tu mafam ase kaithelne sida misu yamna telli migi mamangda ikaijadra nangna khatnadoi tawiduba ho ita pukphabi nangna dine mi singse moina tawri singse phana adum khantoktuna leiba aduga makhoina tawriba aranba asoiba sing asidi nangna adum phana khantokpa aduna ne chumthokpa ngamloi makhoi sing ase yade haibadu madi khangan haudrabadi ne sum karama henjalakadoriba aduna ni nangdi ikairasu asida sum lepnaga leiram aine thabak tawge masigi mau apai bisingse maru kokthoke Chanu nangbom tangai khome nang sidibuko adumai dongno hairaga ase haiduna Chanu bu khamjin jananaba kanna hotnarame adubu Chanu matagi wadu tade mana thokpa ngamnanaba leithoktuna
ꯃꯧ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯅꯝꯃ, ꯏꯅꯝꯃ ꯍꯣꯏ, ꯑꯝꯇ ꯉꯥꯏꯈꯣ, ꯅꯣꯏꯕꯨ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯣ ꯋꯥꯗ꯭ꯔꯣ? ꯅꯣꯏꯅꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯤ, ꯑꯗꯨꯅꯅꯦ ꯂꯥꯛꯑꯣ, ꯑꯩꯒꯤ ꯃꯤꯋꯥ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕꯁꯨ ꯉꯝꯅꯅꯕ ꯅꯆꯜ ꯑꯩꯅ ꯆꯥ ꯕꯣꯔꯥ ꯈꯔ ꯂꯩꯖꯔꯝꯒꯦ, ꯑꯗꯨꯒ ꯑꯔꯦꯝ ꯑꯄꯥ ꯑꯗꯣ ꯈꯔ ꯑꯗꯨꯛ ꯆꯥꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯤꯋꯥꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯍꯧꯈꯨꯑꯣ꯫ ꯑꯦ ꯀꯩꯅꯣꯅꯦ ꯆꯅꯨ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒꯦꯅꯦ? ꯑꯗꯨꯃꯥꯏꯅꯅꯦ ꯕꯗꯅꯥꯝꯒꯥꯗꯤ ꯇꯧꯁꯤꯜꯂꯛꯀꯅꯨꯀꯣ, ꯂꯝꯕꯤ ꯆꯠꯂꯤꯕꯗꯣ ꯆꯨꯝꯅ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯣꯝꯗ ꯑꯃꯨꯛ ꯐꯩꯖꯜꯂꯛꯑꯒ ꯈꯟꯅꯕ ꯍꯧꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯈꯟꯅꯕ ꯍꯧꯕꯗꯤ ꯀꯩꯅꯣ? ꯃꯁꯦ ꯅꯣꯏꯅ ꯍꯧꯍꯟꯕꯅꯤ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯩꯗꯨꯕꯣ? ꯅꯊꯧ ꯅꯊꯧ ꯇꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯁꯤꯗ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯆꯤꯗ ꯂꯦꯞꯂꯒ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯂꯩꯔꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯍꯥ? ꯅꯣꯏꯒꯨꯝꯕ ꯃꯧꯁꯤꯡ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯆꯟꯅꯩꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯦ, ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯅꯪꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯈꯛꯇꯅꯤ, ꯑꯗꯨꯒ ꯑꯉꯥꯡ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯆꯟꯅ ꯋꯥꯏꯅꯐꯝ ꯈꯪꯗꯦ ꯀꯥꯏꯗꯨꯗꯤ ꯀꯩꯅꯣ ꯍꯥ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯪꯅ ꯄꯥꯟꯕꯤꯔꯤꯕ꯭ꯔꯣ? ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯔꯤꯒ ꯄꯨꯊꯣꯛꯇꯅ ꯉꯥꯡꯖꯕ ꯁꯥꯔꯤꯕꯅꯣ? ꯏꯕꯦꯝꯃ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦ ꯂꯩꯁꯥꯕꯤ, ꯅꯃꯥꯏꯗꯣ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯨꯅꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯃꯥꯏ ꯑꯗꯨꯅꯅꯦ ꯅꯃꯥ ꯅꯄꯥꯅ ꯐꯥꯎꯕ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤꯕꯗꯣ꯫ ꯑꯣꯏ ꯃꯧ ꯆꯤꯡꯒꯟꯕꯤ, ꯃꯤꯋꯥ ꯉꯥꯡꯕꯤ, ꯅꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯒ ꯄꯜꯂꯒ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ? ꯅꯣꯏꯅ ꯅꯌꯨꯝꯗ ꯅꯅꯦꯝ ꯅꯀꯨꯗꯨꯒ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯅꯝꯗꯨꯅ ꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ? ꯍꯥ? ꯅꯣꯏ ꯃꯉꯥꯏꯔꯤꯅꯦ ꯍꯥ? ꯃꯤꯋꯥ ꯉꯥꯡꯅꯒꯟꯕꯤ ꯅꯆꯤꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯁꯤꯡ ꯑꯗꯨꯕꯨ ꯆꯅꯨꯅ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯧꯁꯤꯡ ꯑꯗꯨꯅꯁꯨ ꯆꯅꯨꯕꯨ ꯐꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯆꯅꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯆꯅꯨꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯧꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤꯅ ꯃꯇꯥ ꯆꯅꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯇꯥꯕꯨ ꯈꯥꯝꯖꯤꯟꯖꯕ ꯑꯗꯨ ꯉꯝꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯆꯅꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯆꯅꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯍꯟꯗ꯭ꯔꯤ, ꯑꯗꯨꯅ ꯃꯇꯥ ꯏꯅꯨꯡꯉꯥꯟꯕꯤꯗ ꯑꯣꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯁ ꯏꯅꯨꯡꯉꯥꯟꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯈꯥꯝꯃꯛꯏꯁꯦ? ꯏꯈꯨꯠꯁꯦ ꯈꯔ ꯄꯦꯟꯅ ꯑꯝꯇ ꯐꯨꯊꯔꯝꯒꯦ ꯇꯧꯔꯒ ꯅꯪꯅ ꯈꯥꯝꯃꯛꯇꯅ ꯂꯣꯏꯅꯃꯛ ꯇꯣꯛꯑꯦ꯫ ꯆꯅꯨ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣꯕ, ꯃꯐꯝꯁꯦ ꯀꯩꯊꯦꯜꯅꯦꯃꯤ ꯅꯪꯕꯣ, ꯅꯣꯏꯅ ꯐꯨꯅꯔꯛꯄꯗꯨꯗ ꯃꯤꯌꯥꯝꯁꯤꯅ ꯅꯣꯏꯗ ꯂꯣꯏ ꯌꯦꯡꯅꯔꯛꯏꯁꯤ ꯌꯦꯡꯉꯨ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯅꯤ, ꯑꯗꯨꯅꯅꯦ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯂꯕꯁꯨ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤ, ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ, ꯑꯗꯨꯅ ꯃꯈꯣꯏꯒ ꯑꯗꯨꯝꯅ ꯑꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯃꯤꯋꯥ ꯍꯦꯛ ꯉꯥꯡꯅꯔꯒ ꯑꯗꯨꯝ ꯂꯩꯔꯗꯅ? ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦꯅ ꯈꯜꯂꯛꯏꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯃꯣꯏ, ꯉꯁꯤꯗꯤ ꯃꯁꯝꯗꯨꯁꯨ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯐꯣꯏꯕꯤꯔꯝꯂꯕꯅꯤ, ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯄꯨꯡꯊꯥꯗ ꯊꯥꯖꯜꯂꯝꯂꯕꯅꯤ ꯑꯩꯅ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ, ꯑꯗꯨ ꯁꯥꯎꯔꯅꯨ, ꯂꯥꯛꯑꯣ ꯌꯥꯔꯦꯕ꯫ ꯑꯁꯣꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯆꯅꯨꯁꯨ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ, ꯑꯗꯨꯒ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯆꯅꯨꯅ ꯂꯨꯍꯣꯡꯂꯤꯕ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯆꯅꯨꯗꯤ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯌꯥꯑꯣꯡ ꯏꯜꯍꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯕꯅ ꯃꯍꯥꯛꯁꯨ ꯆꯅꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯝꯊꯗꯨꯅ ꯃꯥꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯂꯥꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯉꯥꯜ ꯍꯥꯏꯅ ꯀꯧꯏ꯫ ꯃꯉꯥꯜ ꯑꯁꯤ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯃꯥꯏꯕ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯑꯗꯨ ꯄꯤꯔꯛꯂꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯅꯥꯕ ꯀꯌꯥ ꯑꯃꯗꯤ ꯂꯥꯏ ꯇꯤꯟ ꯎꯛꯅꯕ ꯀꯌా ꯑꯃꯁꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯐꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯑꯃꯠꯇ ꯂꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ, ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯊꯋꯥꯏ ꯂꯨꯞꯆꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯈꯔ ꯈꯔ ꯆꯠꯆꯔꯒ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯑꯗꯨ ꯃꯦꯟꯈꯠꯆꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯅꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯆꯥꯛꯊꯣꯡ ꯐꯧꯁꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯐꯥꯎꯕ ꯁꯨꯍꯜꯂꯝꯃꯤ,
ꯅꯣꯡꯃꯁꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕ ꯑꯗꯨ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯕ ꯂꯣꯏꯕꯒꯤ ꯂꯨꯈꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯅꯨꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯁꯦ, ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯁꯨꯗꯣꯛꯄꯤꯔꯨꯔꯣ, ꯈꯔ ꯉꯟꯅ ꯑꯝꯇ ꯁꯨꯕꯤꯌꯨꯀꯣ, ꯑꯩ ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ꯫ ꯑꯗꯨꯗ ꯐꯤꯔꯣꯜꯁꯦ ꯀꯪꯕ ꯅꯪꯍꯧꯔꯣꯏ." "ꯍꯥꯏ, ꯀꯔꯤꯅꯣꯍꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯏꯕꯦꯝꯃ? ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯅꯪꯅ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯆꯥꯛꯊꯣꯡ ꯐꯧꯁꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯑꯁꯤꯕꯨꯁꯨ ꯅꯄꯨꯔꯣꯏꯕ ꯑꯁꯤꯗ ꯁꯨꯍꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ?" "ꯑꯁ ꯏꯃꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤꯗꯤ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯥ ꯑꯗꯣ ꯄꯨꯊꯣꯛꯂꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯔꯜ ꯃꯊꯨꯝ ꯑꯗꯨ ꯂꯧꯔꯒ ꯃꯥꯕꯨ ꯀꯔꯕꯥꯔ ꯑꯃ ꯇꯧꯅꯅꯕ ꯍꯥꯏꯕꯗꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯇꯥꯕ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯔꯒ ꯂꯩꯔꯤꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯏꯀꯥꯏꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯅꯦ, ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯗꯤ ꯏꯀꯥꯏꯕꯗꯨ ꯈꯪꯅꯅꯕ ꯑꯩꯅ ꯁꯤꯜꯂꯤꯕ, ꯑꯩꯅ ꯇꯧꯔꯤꯕ." "ꯏꯕꯦꯝꯃ, ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦꯅꯦ? ꯆꯥꯎꯕꯒꯤ ꯏꯃꯨꯡ ꯑꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯌꯥꯝꯃꯤ, ꯑꯗꯨꯒ ꯏꯪꯈꯣꯜꯅ ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛ ꯆꯥꯎꯕ, ꯃꯗꯨꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯆꯟꯗꯕ ꯃꯈꯩ ꯂꯩꯅꯔꯤꯕ ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯗꯨꯗꯕꯨ ꯅꯪꯅ ꯃꯉꯣꯟꯗ ꯂꯟ ꯊꯨꯝ ꯈꯥꯏꯗꯣꯛꯅꯔꯛꯑꯣ ꯍꯥꯏꯌꯨ ꯍꯥꯏꯁꯤꯕꯨ ꯏꯟꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯤꯅ ꯅꯇꯩꯅꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯕ ꯌꯥꯔꯅꯤꯗꯅ." "ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯏꯃꯥ, ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯊꯣꯛꯀꯗꯣꯏꯅꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯇꯥꯕ꯫ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯈꯪꯖꯖꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯑꯗꯨ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯃꯊꯕꯥꯛ ꯑꯗꯨ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ ꯍꯩꯃꯥ, ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯕꯨ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯁꯨꯅꯤ, ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯒ ꯂꯩꯔꯒ ꯅꯪꯅ ꯁꯨꯝ ꯌꯥꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯦ ꯆꯩ ꯋꯥꯠꯂꯤꯅꯤ ꯏꯕꯣ, ꯃꯥꯒꯤꯁꯦ ꯆꯩ ꯐꯖꯅ ꯋꯥꯠꯂꯤꯕꯅꯤ꯫ ꯑꯃꯨꯛꯇ ꯄꯤꯖꯧ, ꯃꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅꯅꯦ ꯅꯪꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯤꯅꯦ ꯉꯥꯡꯂꯣꯏꯀꯣ." "ꯑꯁ ꯏꯃꯥ, ꯌꯥꯔꯤꯁꯦ, ꯊꯣꯏꯅꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯃꯥꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯆꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯣꯏꯅꯣ?" "ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯪꯖ ꯇꯞꯆꯕꯅꯦ, ꯑꯗꯨꯒ ꯅꯇꯨꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯏ ꯍꯤꯡꯆꯥꯕꯤꯗꯧꯅ ꯇꯧꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯦ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯟꯅꯔꯦ ꯇꯧꯔꯤꯁꯦ." ꯃꯁꯤꯗꯒꯤ ꯆꯥꯎꯕꯅꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯣꯡꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯡꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯨꯝꯅ ꯆꯩꯕ ꯉꯥꯡꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯐꯨꯕꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯆꯥꯎꯕꯗꯨ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯟꯗꯛꯇꯤ ꯆꯅꯨꯒ ꯀꯥꯏꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯆꯅꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯩꯁꯥ ꯄꯤꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯅꯥꯏꯇꯣꯝ ꯍꯤꯡꯖꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯍꯥꯏꯅ ꯍꯔꯥꯎꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯨꯡꯗ ꯑꯣꯏꯍꯧꯒꯗꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯤꯟꯇꯥꯇ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯃꯆꯥꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯕꯣ? ꯏꯃꯥꯒꯤꯗꯤ ꯅꯆꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯥ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯆꯦꯡ ꯆꯥꯛ ꯇꯤꯡꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯃꯥꯗꯤꯅꯦ ꯁꯤꯗ ꯃꯊꯤꯕꯣꯡ ꯑꯗꯣ ꯂꯦꯝꯅ ꯈꯔ ꯆꯥꯕ ꯐꯪꯖꯔꯤꯕ ꯑꯗꯣ ꯑꯥꯗ ꯆꯠꯈ꯭ꯔꯒ ꯃꯇꯣꯝꯇ ꯆꯔꯥ ꯍꯦꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯁꯤꯟꯖꯔꯤꯕꯅꯤ꯫ ꯍꯩ, ꯅꯪꯅꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯇꯧꯔꯤꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯒꯦ? ꯌꯦꯡꯉꯨ, ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯅꯨꯄꯤ ꯌꯥꯎꯕ꯭ꯔꯣ? ꯅꯃꯥꯏꯗꯣ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯋꯥ ꯀꯥꯏꯅꯔꯦꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯕꯤ꯫ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦꯍꯦ?" "ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯃꯤꯆꯪꯗ ꯏꯃꯥꯁꯨ ꯉꯥꯡꯕꯤꯗ꯭ꯔꯒ ꯃꯤꯒꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯑꯗꯨꯗꯤ ꯆꯠꯆꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯈꯔꯕꯨꯗꯤ ꯀꯣꯝꯃꯤꯀꯣ꯫ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯅ ꯃꯥ ꯌꯥꯎꯗꯕꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯍꯥꯏ ꯏꯕꯦꯝꯃ,
Yum palabi mau amana mawa mapuroi kainaraga karidano nungaigadauribasibo imadine ngasi hayeng tamba ngamdrabani imana lekhidraba matungda nangbu kanana ngakpi senbigadoribano ho ima aidine isane isabu ngakjagani isane isabu yengsinjaba ngamgani khalaga tauribani as ima sigi wari se to osise aine as isase sum I karakadori aine I kara adine ima su kaya afaba oiraroi ase hairam laga chanu du fet tawduna imunglomda changkhre adubu magi mama adudi machanupigi matawadu uraga henna mathwai adu wana nungaitana lehaurame asomdana inungan bidu mama oigadawrame aduna mahakti haujikti mirolabanina migi law inkolda thabak suba chatpa adu sungamlamdre mahakna thabak sudrabanina magi nupa mangal makhoi anidi charama sing khangdana helame matawaduda inungan bina mapuroibada hairei makhoi babo haujik aikhoigi imung asigi phibam ase yam lusile chara henbu sum sing thingamdre tawrise tawriba matawsida makhoi babungna sumaina sum laitingi thabak tawribani haina tawraga leirabadi aikhoi siba tare aduna kari no kharasu tawnana bo hotnabiyo nupi aisu kari haigadabano khangdre aina maiba ama oiribase isagi apamana oikibasu nate aina suma sida oidana bhaina kana hotnakibani adubu ishormana yadabadagi oikribani aduna ai laitingi thabak simadi thadokpa haibududi oithoklaroi aidi makhoi babungda laitingi thabak ado thadokpiro hainadi haikide madusu adum tawbiyo aduga thabak kharasu suraga imungi chana thaknanaba asidadi wadanaba hotnabiyo haijabani aina ngamlingaidadi makhoi babungda asumaina karisu haikidabani adubu haujikti aisu ngamdre aduga sumaina sum chara helaga leiradi aida natana poglakadawriba icha asiso taibang phawba ngamdana sikiba tare ima ichana sikiba matam adura nangna ngairibadu bo nupi aina thabak suduna leirabadi aikhoigi samaj asida awa ana tariba mayam asidi kanana kanbigani makhoibu laitin phattaba mayam asidagi kanana kanbigani aduga aisu nangi awatpadu khangdaba nate adubu aikhoi sore chena thajaba thamsi aduga mahakpu thongni jaduna aikhoigi lambi takpinaba haina haijasi nangna di miyam asigi seba tawraga leiraga imung asigina kanana yengsinbirakadoribano farine adudi nangna maiba oiribado adu moiro aduga mibu layengbi sel laudriba adudi khara lauraga imungi pukchaktasu ohensidana karino ni nupia nangna haiduba mapu mahangna engonda pirakliba iheyese aina mantiknaba yade adunani aina sel laudribase aina sel hek laurubada aigi iheyese tapna asum mayu mayai ada chamtharakadoribani asa aidine karinungi laining manupada lairubano khangdre ase haiduna inungan bido kappa hawraklame mangal sumagi nupigi awabadu loina makhangdibani adubu mahak maiba oiba laitiningba asidagi mahakna mai laithoknaba honarabasu oiroi haiba khangbadagi imungi awaba adu khanglabasu khangsanadaba saduna lairibani mahakna hairiba hiram asidagi nanthokduna miyamna hingnariba punsi mahing asida sunomduna hingnanaba kayara hotnaki adubu mangonda isorna maiba ama oinanaba pirakpa mahai asina mabo henna dum khudum chansinduna thamlakpadagi khudingmak amata oiba ngamdana ngasi phawba leiraklibani aduga mahaki nupina kaplibadu uraga mana mamit ani adu ushinduna isorda thongni jaba hawraklami he ishor nanai tolaba ingonda nangna sanariba kumhai asibu karino aina hojik chakadaba lambi asina kadaidano aigiso lambi amatadi pibiro nahakna aibu oihaningba maiba lainingba adudi ainasu oijare adu oirabadi aigisu aigi nupi anga imung manung asibusu puba ngamnanaba lambi aduni nahakna sinbidriba karigino ishor nanaina amukasu hana thawni jari nachabu lambi amatadi amukta takpiro matawa samna nongmanini hawkre hojikti inunganbi adu chada thaktabana masa adusu ison chonjalaklame aduna mahak upai amata leitrabadagi mata chanugi mayumda laktuna mahakna chananaba khara nijarami inunganbigi matawa aduda chanu sumathwai adu khara khajik nungaisaramde aduga mahakna mayumda leijaba chengchak mayam ama puthokduna inunganbidu pibirami masidagi chanuna amu hairei nate nangbu
ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯄꯤꯖꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯁꯤ ꯌꯧꯅ ꯁꯣꯛꯂꯦ ꯍꯥꯏꯕꯗꯣ ꯃꯥꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯣ? ꯃꯥꯗꯤ ꯂꯥꯏ ꯅꯤꯡꯂꯤꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯒ ꯆꯥꯅꯅꯕꯗꯣ ꯃꯥꯒꯤ ꯂꯥꯏꯗꯨꯅ ꯊꯥꯗꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ? ꯏꯇꯥ, ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯐꯅ ꯌꯥꯝꯅ ꯁꯤꯡꯈꯤꯕꯒꯨꯝ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯅꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯂꯣꯏꯅ ꯄꯪꯁꯤꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯁꯦ. ꯑꯩꯗꯤꯅꯦ, ꯌꯦꯡꯉꯨ, ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯅꯨꯄꯥꯗꯨꯁꯨ ꯊꯣꯛ ꯀꯥꯏꯅ ꯊꯣꯛꯑꯒ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯍꯤꯡꯂꯤꯁꯤꯅꯤ. ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ. ꯃꯥꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯀꯔꯤ ꯃꯇꯤꯛꯄꯨ ꯆꯥꯔꯤꯒꯦ? ꯃꯇꯨ ꯐꯥꯎꯕ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯍꯌꯦꯡ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯣꯛꯂꯛꯂꯒ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯗꯣꯏꯗꯣ? ꯀꯥꯟꯅꯔꯣꯏꯀꯣ ꯏꯇꯥ. ꯅꯪꯅꯦ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯟꯖꯧ. ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ. ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯀꯥꯏꯅꯍꯧꯕꯅ ꯍꯦꯟꯅ ꯐꯅꯤ ꯈꯜꯂꯤꯀꯣ ꯑꯩꯗꯤ. ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯅꯪꯒꯤ ꯏꯃꯨꯡ ꯑꯗꯣ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯕꯅꯤ. ꯑꯗꯣ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯁꯨ ꯅꯣꯝꯂꯒ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯂꯕꯗꯤ ꯐꯔꯦ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯌꯦꯡ ꯌꯥꯝꯅꯅꯦ ꯅꯥꯇꯩ ꯆꯥꯔꯛꯑꯣꯏꯀꯣ ꯏꯇꯥ. ꯈꯪꯗ꯭ꯔꯦꯗ ꯏꯇꯥ. ꯑꯩꯅꯁꯨ ꯃꯥꯕꯨ ꯐꯖꯅꯗꯤ ꯊꯦꯝꯅꯧꯔꯒ ꯌꯦꯡꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗꯦ. ꯂꯥꯏꯗꯨ ꯅꯤꯡꯖꯔꯕꯁꯨ ꯊꯕꯛꯁꯨ ꯈꯔꯁꯨ ꯅꯣꯝꯂꯒ ꯏꯃꯨꯡꯁꯤꯕꯨ ꯃꯦꯟꯁꯤꯟꯅꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ. ꯑꯗꯨꯅꯦ, ꯇꯥꯔꯣꯏ. ꯃꯥꯅ ꯀꯩꯁꯨ ꯇꯥꯔꯣꯏ. ꯃꯥꯒꯤꯗꯣ ꯂꯥꯏ ꯅꯤꯡꯕꯒꯤ ꯅꯃꯥꯗ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯇꯧꯔꯤꯅꯤ. ꯃꯥꯗꯤ ꯂꯥꯏ ꯅꯤꯡꯐꯝꯗ ꯃꯤꯅ ꯀꯠꯂꯝꯕ ꯑꯆꯥ ꯑꯊꯛ ꯑꯗꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯝꯗꯣꯏꯅꯤ. ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯗꯅ ꯀꯪꯁꯤ ꯁꯤꯍꯟꯗꯣꯏꯒꯤ ꯇꯧꯔꯤꯅꯤ ꯃꯥꯒꯤꯗꯣ. ꯑꯁ, ꯑꯩꯗꯤꯅꯦ ꯏꯇꯥ, ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯗꯨꯝ ꯈꯟꯖꯤꯜꯂꯛꯑꯦꯀꯣ. ꯃꯥꯅꯅꯦ ꯅꯪꯁꯦ ꯃꯍꯩꯒ ꯇꯧꯔꯒ ꯐꯥꯔꯒ ꯂꯧꯔꯤꯕ꯭ꯔꯥꯅ ꯋꯥꯈꯜꯒꯁꯦ ꯖꯥꯠ ꯖꯥꯠꯇꯨꯝ ꯈꯟꯖꯤꯜꯂꯛꯑꯦ. ꯅꯪꯁꯤꯃ ꯑꯗꯨꯃꯥꯏꯅꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ. ꯏꯇꯥ, ꯅꯣꯛꯀꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯕ ꯋꯥꯐꯝꯅꯤ. ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀோ, ꯅꯪꯅꯦ ꯉꯜꯂꯤꯉꯩꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯈꯜꯍꯧ. ꯍꯌꯦꯡ ꯅꯃꯥꯅ ꯆꯥꯅꯈꯣꯏ ꯑꯅꯤꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯨꯟꯅ ꯈꯟꯊꯔꯒ ꯌꯦꯡꯉꯨꯀꯣ. ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯅꯨꯡꯉꯥꯟꯕꯤꯗꯨ ꯆꯦꯡ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤꯗꯤ ꯉꯁꯥꯏ ꯃꯇꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯤ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯕꯗꯨ ꯄꯥꯝꯂꯝꯗꯦ. ꯑꯗꯨꯅ ꯀꯌꯥꯁꯨ ꯊꯣꯏꯅ ꯋꯥꯐꯝ ꯑꯗꯨꯗ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯍꯥꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯉꯥꯜꯁꯨ ꯃꯈꯨꯠꯇ ꯆꯥꯅꯅꯕ ꯈꯔ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯁꯤꯁꯦ ꯂꯥꯏꯗ ꯀꯠꯄ ꯆꯥꯛ ꯑꯗꯨꯅꯤ. ꯁꯤꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯨꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯛꯁꯦ ꯌꯥꯇꯣꯟ ꯐꯥꯎꯕ ꯇꯪꯗꯅ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯁꯦ, ꯆꯥꯛ ꯑꯁꯤ ꯆꯥꯁꯤꯜꯂꯨ. ꯅꯁꯥ ꯏꯁꯣꯟ ꯁꯣꯟꯊꯔꯤꯕꯗꯣ ꯈꯔ ꯀꯟꯈꯠꯅꯕ. ꯁꯦ. ꯉꯥꯏꯈꯣꯅꯦꯍꯦ. ꯀꯩꯅꯣ ꯅꯪꯒꯤꯁꯤꯕꯨ ꯆꯥꯛ ꯊꯣꯡꯂꯤꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛ ꯑꯁꯤ ꯊꯣꯡꯂꯤꯕꯅꯣ? ꯃꯈꯣꯏ ꯄꯥꯕ, ꯑꯩꯗꯣ ꯉꯁꯥꯏ ꯏꯇꯥ ꯆꯅꯨ ꯍꯣꯏꯗ ꯆꯠꯂꯨꯏ. ꯑꯗꯨꯒ ꯆꯦꯡ ꯆꯥꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯥꯅ ꯄꯤꯔꯛꯄꯅꯤ. ꯍꯥ? ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯅꯨ ꯍꯣꯏꯗ ꯆꯠꯂꯨꯔꯤꯕ? ꯑꯩꯅ ꯅꯪꯕꯨ ꯃꯥꯒ ꯎꯅꯒꯅꯣꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯎꯅꯔꯨꯏꯅꯣ? ꯆꯅꯨꯗꯤꯅꯦ, ꯑꯩꯅ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯇꯨꯡꯗ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯥꯍꯨꯝ ꯂꯩ. ꯃꯍꯥꯛ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯐꯠꯇꯅꯕ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯃꯥꯒ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯨꯔꯤꯕꯅꯣ? ꯃꯥꯒ ꯎꯅꯔꯨꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯆꯥꯛꯁꯦ ꯂꯧꯔꯨꯗꯣꯏꯅꯣ? ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ. ꯆꯅꯨꯗꯣ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ. ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯒꯗꯕ ꯏꯁꯣꯔ ꯑꯗꯣ ꯃꯍꯥꯛꯅꯤ. ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯃꯥꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯉꯝꯈꯤꯔꯣꯏ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯑꯁꯦ ꯊꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ. ꯍꯌꯦꯡ ꯅꯪꯅ ꯁꯦꯜ ꯇꯥꯟꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯆꯅꯨꯒ ꯂꯣꯏꯅꯔꯣꯏ. ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ. ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯈꯜꯂꯗꯨꯅ ꯃꯉꯥꯜꯁꯨ ꯋꯥ ꯑꯃꯠꯇ ꯑꯃꯨꯛ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯥꯏ ꯑꯗꯨ ꯅꯤꯡꯕ ꯍꯧꯏ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯅꯕ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯃꯥꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ. ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯂꯥꯏ ꯅꯤꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯇꯥꯔꯗꯨꯅ ꯃꯉꯥꯜꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯅꯔꯛꯂꯝꯃꯤ.
Mangaldi isorgi asengba saktam adubu ujaba phangba aduda yamna haraujarami. Aduga hanna isorgi khuyada khurumjaduna hairei. He taibang semba mapu, nachana mamangi mapokta kari karamba afaba thabak taurubagi mahainano. Handaki mapokta, mapu ibungo nanga unaba phangjariba asiba. Nupa macha, nahakna handak mapokta tauriba afaba thabak adugi mahai oina. Ainasu nangi mateng panggi haina laklibani. Hayo ipagi bungo, nangbu kari awaba tarabage. Napa oiba aibu nangna aduk thawai wana kaubadi ichagi kari watlabagi hayudo. Isori bungo, nachana, isor nangna takpirakpagi matung inna. Lining lambi asida khongdajari. Aduga, maiba amasu oijaduna awa ana taraba kayagi mateng su pangjari. Ado, lambi sida chatlabasu. Aina migi awa ana kayabudi kokhanbiba ngami. Adubo, aigi imungi oiriba phibam masidi nongma asum soksin me henjilakre. Aigi nupi amadi taibang phauraktriba. Aikhoigi nungsiraba icha adugi khanbada nachadi thawai ase yamna wari. Makhoibu nongmagi manungda chara ama phauba mabuk thanna pisaba ngamde aina. Aisibu mapuroiba ama oibada mapa ama oibada matik charibra isor. Aduna nacha aigi imung asibu nahakna yaifa thaujal pibiramu. Madu natrabadi nachabusu isor nahaki khuya talhanbiro. Ai makhatana aigi nupi angangna wana hingba ase makhatana yengbadi ngamlaroi. O Madugi oireko. Nakhoi taibang miyoiba ase onthokna su pangkhraba zatnida. Yeng. Nupa macha aina nangonda piriba nasada yaujariba haithoi singthoiba nahai kaya aduna nangna nakhutta khata kalam paiduna lairik oina itho. Aduga nangna aigi maramda khangjaba khuding aduna miyam adugi mangal adu phanghallo. Matam maduda nahak ase miyamna lainingba aiba ama oina sakhangnarakani. Aduga nangi imung adusu yamna nungaiba haibadu oirakani. Asumna haibiramlaga isor adu mangkhre. Masidagi mangal adu yamna harauna mamit adu pangthoraklaga isorna hairakpagi matung inna mahag laitingi oiba lairik kaya ama iba hauraklammi. Aduga mana iriba lairik adusu miyamna yamna pamnaba hauraktuna haujikti mahag yamna phauba laitingi lairik iba aiba ama oiraki. Aduga mahagna iriba lairik adusu miyamna pamna leinabadagi mahakti matam ikui kuidana senjau paiba miyoi ama oiraklammi. Matamdi asum haukibana inungan bisu yamna nungsiraba machanupa ama phangjarami. Aduga paikhomba haujikti pakhang mapung supharabani. Mahaksu mama mapa phabanina lamchat sajatta thaugalonda bevarda karimata watte. Miyamna makhoigi imungi mipum khudingmak nungsinarami. Matawaduda chanudi yamna kalakpasu phaurami. Mahakna mata inungan bigi imungna nungairakpa aduda mapuroiba amadi machanupa anina matabu nungsina ngaksanbibadu ubada asuki matik khambanjarami. Aduna mahak phattaba lausing kaya ama sizinaduna matabu manghallage haina khalai. Aduna mahak nongmade wakhal munna khanduna asumna hairei. Ngarang ta aingondagi bikhyani balakibi manasu haujikna maharani amagumna nungaina hingba yabra. Madi aigi ita oirabasu aigi ikhada leigadaba miyoini. Mana aingondagi henna nungaiba yaroi. Aduga magidi afaba mapuroibasu lei. Aduga afaba machasu phangi. Adubu aigidi kadai iwasu leite ichasu leite. Sidabu aina mangonda karigi yengsiloidoino. Mana aingondagi henba sukya yaroi haisini. Asi khanduna makhoigi lekai adu maktada leiba yamna haiba phattaba laitin sanaba ahal amaga tanaduna inungan bigi machanupa paikhombabu semjinnaba thaurang tawba haukhre. Asumna chanuna maiba aduga tanaduna paikhombabu semjinkiba adudagi paikhombadu hanaga iman manadaba matau kaya ama tawba horaklame. Hanadi maram yamna mokpa mama mapana haibada inba macha ama oirambadu haujikti lamhenba oktaba macha ama oiraklame. Magi matau aduda inungan bidi yamna pakhatjarame. Aduna nongmadi mahakna machanupada hairei. Imagi bungo, nangbu kari tawrabage, hadang marak nangna honglakliba mawang mataw asibu karin. Nati, ichagi karina ningthungdaba leiduna atumna tawribano. Matam aduda paikhomba adu kapladuna hairei. Ima,
ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯅꯅꯕ ꯍꯥꯏꯅ ꯊꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯀꯩꯅꯣ ꯈꯪꯗꯦ, ꯃꯥꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯦꯛꯇ ꯇꯧꯈꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯏꯃꯥꯒ ꯄꯥꯕꯒ ꯇꯥꯟꯅꯗꯨꯅ ꯑꯝꯇ ꯐꯅꯅꯕ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯗꯒꯤ ꯏꯅꯨꯡꯉꯥꯟꯕꯤꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯃꯉꯥꯜꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯁꯨ ꯑꯐꯥꯎꯕ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯉꯥꯜꯅ ꯏꯅꯨꯡꯉꯥꯟꯕꯤꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯅꯪꯒꯤ ꯅꯇꯥ ꯆꯅꯨ ꯑꯗꯣ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯅ꯫ ꯃꯥꯅ ꯅꯪꯕꯨ ꯀꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯃꯍꯩ ꯇꯧꯗꯨꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯇꯥ ꯆꯅꯨꯃꯛꯅꯕꯣ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯂꯕꯀꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯍꯧ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯏꯇꯥ ꯅꯪꯗꯤ꯫ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯣ, ꯏꯆꯥꯗ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯃꯍꯩ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯅꯅꯕ ꯂꯝꯕꯤ ꯑꯃꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯅꯪ ꯀꯩꯁꯨ ꯋꯥꯔꯨꯅꯨ, ꯑꯩꯅꯅꯦ ꯐꯅꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯛꯇꯅ ꯏꯅꯨꯡꯉꯥꯟꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯁꯨ ꯐꯝꯍꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯀꯟꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯐꯠꯇꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯥꯏꯕ ꯑꯗꯨꯁꯨ ꯀꯟꯕ ꯉꯝꯗꯅ ꯃꯩꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯅꯨꯗꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯁꯤꯟꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯃꯌꯨꯝ ꯃꯀꯩ ꯑꯗꯨꯕꯨ ꯎꯔꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯃꯍꯥꯛꯁꯨ ꯐꯪꯂꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯆꯅꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯅꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯅꯨꯁꯨ ꯃꯌꯥꯝ ꯆꯪꯂꯒ ꯐꯨꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯌꯦꯡꯁꯤꯟꯕꯤꯕ ꯀꯜꯂꯛꯄ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯍꯤꯡꯈꯤꯔꯝꯃꯤ꯫